ANAB gi lanmi mapan Hatchang Kangbokpida Kuki sing rally chatuna DC gi khudangda PM da memorandum pikre Sakti Leire haiduna Sakti bulana sijinnarabadi luplamdai matam yorabani MP Sarda Kuki gi lupsinga unaduna Manipur ingtapa puraknaba wari sanaba hore chingilamda ungkhanaba horakpa sena ingtapa laknaba lambida thengnabagi machak ama ohele Chief Minister Manipurda hojik tholiba maroiba pausing khudakudakta tabinabagi damak Online Manipur YouTube channel asibu mayamna nungsibiduna subscribe tawbiramo. Thank you mayam. ANAB gi lanmi mapan Hatchang Myanmar da based over Kuki lalolof Kuki National Army Burma KNAB gi Hakchin balanmi mapan ngasi Myanmar gi combined force ka kan bamong da kuthongna bagi thogdokta sikre atopa taruk amana hingna Sagatkhre haidi kuthongna bagi thogdo ado Manipur gi Kamjong district ka naknaba Myanmar gi ngamkhai manungda thokibani ningsingba yabadi KNAB gi lanmi sing India gi ngamkhai Lansilaga tangkul Naga sing Khumnaba Kamjong district ki mafam kaya da itatana landa duna micham Hatpa amadi aso apan nanghanbagi thogdo kaya da January ba kangbuni kangbo asina Kamjong district ki Myanmar ngamkhai da leiba namli choro wangli no chingba mafam da landa sinduna miyam da apan mapiduna lakibani junta na chatharakhiba operation aduda atopa kulai paiba kangbo amasu yoksinduna Myanmar dagi Kuki takthoknaba thorang tawribani Kangbokpida Kuki sing rally chatuna DC gi khudangda PM da memorandum pikre Kuki NP Manipur Kimgi Tharang Makhada ngasi Kuki taba mafam singda Khongjang changsinbaga loinana mapungaina Kangpokpi district headquarter da Kuki singna ngasi rally ama chatpaga loinana Kangpokpi DC gi khudangda Prime Minister Narendra Modi da memorandum ama pisinkhre miyangi khongchit adu Nute Kailangdagi hauraga National Highway 2 gi paringda laklaga Kangpokpi DC office fawo laki Rally for Justice haina mingthonba miyamgi khongchit adu Kuki NP Manipur gi matenga loinana Committee on Tribal Unity ko tu na senduna pangthokibani Kimgi Maikaidagi Prime Minister da pisinkiba memorandum aduda Manipur gi mafam kharada hauzik oriba security gi fibam amadi Kuki jo community gi mathakta jatharakpa hingsa gi thogdo kaya asida Central Government na akan mamiyeng changbiyu hari memorandum aduda haukiba tha khara asida Kuki jo community gi miyoi kaya Hatchang Kuki jo gi khul kaya amanga ta thogankre haina supali loinana Kuki jo amasung Naga community anigi marakta haujik oirakliba phibam amadi community anigi marakta amu hana thajaba puraknaba akan mathabak lokot pinabasu taksilli point 8 yawba memorandum aduda Churachandpur district ki Henglep sub division gi manung chanba security force na June Taraga tarukta operation chathaduna Kuki micham ama hatkiba thogdoki judicial inquiry tawbiyu Kuki micham kaya aso apan nanghankhiba amadi khul kaya amanga ta thogankhibagi matangda thigatpiyu vulnerable area da singda Central Security Force matik chana thambiyu haiba demand sing yauri arm group singa hojek se spare arrangement taunariba si review tawbiduna soklaba imung singna matik chana compensation amadi rehabilitation ki thorang lokhatpiyu haina sutaksili ngasigi rally adu mari lainaba community gi pukning chingsinbaga loinana state amadi central government na matam chana intervention taunaba pandamda khongchat adu chatpani hari James Talaika Nariba Naga victim Nupi ahungi phibam MP Bimol na yengsinkre Naga taruki mihata chainaba sing phadriba silengaksu mihat sida yaure haigani MP Bimol Haukiba me Taraga humdoida Kuki militant sing nalalion Wi-Fi khuldagi fakraba matung numit nini chumna makhoi gi custody da thamlaba matung me Taraga manga da thadorakhiba adu da yaukhiba konsakhulgi victim ahum chawtha u haiba yadabada natana wakhal laina narakpadagi James Talaika Nariba singi mafibam ngasi MP Bimol na hakthengna na chatuna yengsinkre loinana khongchat aduga mari leinana MP sina haikibada Naga taru hatpada chenaba sing lenga asina phaduna miyamda khangandana leiribasi lenga asisu mihat asida yaure mara leire haiba tabani haina phongdokre MP asina maga haki khongchat aduga mari leirana hospital da laikan nariba ahum adugi imung manungi miyoi sing hakthengna unaduna wari sanaki Bible da love never die haina yauri adubu Bible pairaga mi hatlabadi Christian chalibra chinda Christiani haiba aduga tawthorakpa thabakna ona tainaba haibadu handak Naga taruk tamthina hatkibagi thogdo asina oire Bible gi wafamduna laigi warini adubu ngasi khunai asida law and justice haiba amadi lairi maram aduna thogdo asida chenariba sing faduna matik chaba chairak pifam thoi Kuki singna Naga taruk adubu faraba matung tamthina hatkiba thogdo aduga mari lainana haikibada Kuki singna faruba aduda yaukiba Naga ichil inaw singna makoibu fabada chenariba miyoi sing adu maming matha amasung leifam hairabasu leiriba lenga asina chenariba miyoi sing adu fabagi mahuta madubu thidoknaba committee semduna matam lauraga leire ngahak ngaki yana ba daithokduna leiriba asina takpadi lengaksu Naga taruk adu hatpada yaurabra haibasini faruba sing asigi statement laukhrabasu karishu tawba ngamdana leiribasi karigino miyamna thogdo asigi matangda achumba wal fanganaba khongjang handokpa tawbiganu Thokliba thogdo asigi matangda Union Home Minister da che iba yauna parliament da chapchana puthokhtuna miyamgi achumba wal fanganaba honagani
Kuki-singna faruba Naga-sing adu makhoi gi custody-da leiringayda mamit punsilaga karigumba masak khangdaba sa pizai haibaduna makhoida charubadu migi sadong oirabra haibagi naribasing asigi wakhalda faurakpaduna wakhal laina lakpa oigani lamdam asida thokliba chahi 3 helaklaba irang asida maitegi oinasu siba changbara khangdana hojik sumioi 53 mafam khangdri leikidrabasing adugi una mahut silaga aroiba mathau mangam pangthokrabasu imung manung singnadi makhoi bu halakadawribra natraga tasengna sikhra haibagi ningjing mangjing tawduna leiribani masida sulenga asina imung manungda achumba wal fanganaba thabak amata sulakhotpa udri leiba asina ingtapa puraknaba achumba wal fanganaba aikhoi puna leminaba mathau tai haiki sakti leire haiduna sakti bulana sijinnarabadi luplamdai matam yorabani MP Sarda Sakti pai haiduna piriba sakti lana sijinnaba yade piriba sakti bu lana sijinnarabadi madu luplamdai matam yorabani haina nauna Rajya Sabha gi MP oiraba adhikari mayum Sardana phongdokre BJP Thawbal District Mandal na sinduna nauna Rajya Sabha gi oina khankrabagi hanagi BJP Manipur State ki President A Sarda bu ngasi khangabokta leiba MMRC Park ta harau tayamna okpagi thoramda MP A Sardana mathaki wafam asi phongdoladuna mahang hai lamdam asida matam chuppagi oiba ingtapa purake hairabadi politician sing masa khakki oiba wakhalon thadokpa changi haiba wafam thamladuna mahang hai BJP na mahak pu Manipur miyamgi mihut ama oina Rajya Sabha da MP oina thabiriba asimak lemna manghaloi lamdam asigi miyamgi apamba ihul khangna angamba thakta miyamgi damak thabak tawgani mangna makha tarduna politician singna ai haiba sina mang Taraga aina heli aina hena chawi haiba wakulon asi thadokladuna tungi mirol oirakadawriba nahasingda ahenba pukning changduna makhoibu afaba maikei da lamjin lamtakpi bachangi aihangna MP oiba haibasi punchi chuppagi oigadaba nate matam khara khakkini loiba haibadu soiduna lakani adobu aina sakti pairingai matamda aina ego amaga loinana over exercise tawragadi madu aikhoi pumnamaki luplamdagi matam yoraklabani haibase aikhoi pumnamakna kauroidabani aikoina problem create tawbagi hainabi thambagi mahut problem solve tawbagi hainabi thamgadabani aikoidagi sinnarakpa party ki thawai pumnamak miyamgi thabak tawruro haina sembiba mapuna tharakpaga chap manai masi khudingma aikoi isagi matamda sinnarakpa thabak kudumak adum khak mapung phanaba honaminaba haiba sina aikoi gi amata ngarba thodang oiminasi haina MP A Sardana makha tana phongdoki ngasi ge thoram aduda saruk yakhiba social worker Dr. Khundrakpam Roman Kumar mangana phongdokhibaga lamdam masigi miyam pumnamakna su hena nungaiba phawi handak miyamna amato oina BJP Manipur Pradesh ki President bu Rajya Sabha gi MP oina thagatpa sina lamdam asigi miyam pumnamakna su hena nungaiba phawi ngasi gi thoram asimak BJP gi oina di yamna nungaiba numit amani BJP gi member amana grassroots level dagi yamna kanna hona jarakpa adubu India gi Prime Minister Narendra Modi na khangbiba simak iramdam asigi oina yamna chokthok chaningai oi nauna Rajya Sabha gi MP oina khallaba MP A Sarda bu soksoi soidana minister ama bibirakpa oirasanu pirakani haibigi thajaba sulai haina phongdoki ngasi gi taram nokpagi thoram aduda BJP Manipur Pradesh ki Secretary General P Premananda hanagi minister Nimaichal Luwang BJP Thawbal District ki President Y Kumarjit social worker Dr. Roman Kumar Thawbal District BJP Mandal ki President Saruk Yakhi haukiba chahi taragani thoi asida awang nongpok lamdam singthaningai oina chawkhalakli PM Prime Minister Narendra Modi ki lamjing makhada haukiba chahi tara asida Bharatda awonba kaya purakle सबका साथ सबका विश्वास अमसुंग सबका प्रयास हाइबा मंत्र असिगा लोइनना अवांग नोंपोक लमदा सिंथानिंगाई ओइना चावखलगली हाइरी भारत लेंगांगना हाइरी अनोबो भारत अमा सेमगनबा होनाबदा अवांग नोंपोक लमदम कैदोंगैदेसु नाथाइदुना थंबा यारोइ लमदम असि मतम मतमदा हिंसा ब्लॉकेट अमदी थवoi bidabada maming chatlammi adobo haukiba chahi taragani thoi asida Prime Minister Narendra Modi na awang nongpok ki state singda 93 rom chatki hariba matam asida manung hanjin amasung chingi lamdam sing leiba asigi maru oiba mafam singa samna halle thawrang asina tourism hengar hanbada natana lamdam asigi miyamgi senthok lambisu fagal halle hari Pradhan Mantri Gram Sarak gi makha da lupa koti lising nifu tare ka chani ga humbu tara kaithoktuna khungangi lambi kilometer lising nifu taruk ka chani ga marfu tara Sagatkhre haukiba chahi taragani thoi asida Greenfield Airport nipan semgatle Kumja 2014 da airport mapan leirambadagi hojik Taraga tareta hengale uran scheme gi makha da aeroplane lambi 90 amasung airport amadi helipad taragani thoi mathau tawba hokre hari masida natana awang nongpoki state sing da kilometer lising mari ga chama khumbu tara rail line electric samnahan kre ningkha tamlaba matung kumja 2022 da ahanba oina Manipur da potchai puba train thungkre kumja 2022 da Meghalaya amasung kumja 2025 na Mizoram da ahanba rail gari thungkre hari
Kuki lupsinga unaduna Manipura ingtapa puraknaba wari sanaba haure chingi lamda ungkhanaba horakpa asina ingtapa laknaba lambida thengnabagi machak ama ohele Chief Minister Chahi ahum helaklaba maitei amadi Kuki singi marakta thokliba achauba conflict asina chathok chansin yaramdaba adu hojikti Kuki gi tongan balup singsu Chief Minister gi bangloda laktuna unarare ingtapa puraknaba wari sanaba haure cherak asida amuk chingi lamda ungkhanaba horakpa asina ingtapa laknaba lambida thengnaba machak ama su hele haina Chief Minister yumnam khemchana phongdokre wafam asing asi Tecnopal district ki manung chanba haikak pokpida leiba mission blind school gi girls hostel ama sangabagi thoramda athoiba mithunglen gi warol piraduna Chief Minister yumnam khemchana phongdokhibani Chief Minister na makha tana haikibada khoi khudingmakna apunba Manipur amagi wakhalda punna hingminaba natana atopa lambi su leitaba maramna nungsi chana leiminanaba khoi wakhal खनमिन्नबा मथौ ताई हाइरेदुना मणिपुर की गैजेट नोटिफिकेशन दा यावबा कम्युनिटी 53 की मनुंगदगी कम्युनिटी 3 लोमदी हाइकक पोकपी की एरिया असिदा खुंदामिनरी मणिपुर की मैहौरोलदगी हौरगा थेंखांग कयादा मनिंग तंबा मणिपुर अमा ओइनबगी दमकता कम्युनिटी 53 असिना पुन्ना लिंगजेल मानना ngaktuna lakpani ngasigi Manipur की बाउंड्री असि कनागुंबा अमतना पिरंबा नते कम्युनिटी 53 असिना सेमखिबा ngakखिबा बाउंड्री नि हाइरेदुना अहलसिंगना थंबिरंबा बाउंड्री असि अइकोइ खुदिंगमकना नुंसीफम थोइ हाइखि CM na makha tana hai chei ahum helaklaba maitei amadi Kuki singi marakta thokliba chauba conflict asina changthok changsin da yaramdaba adu hojikti Kuki gi tongan ba lup singsu bangloda laktuna unarare santi puraknaba wari sanaba haure chera asida amuk chingi lamda ungkhanaba horakpa asina santi laknaba lambi da thengthanaba machak amasu ohele haiki mahangna makha tana hai khannaba saunabana solution purakpa ngamloi thabak khudingmaki waroisin wari sanaraga loisin batabani second world war gi atom bomb takiba China fauba wari sanaraga loisinbani maram aduna imung amada machin manau khanaba haibasi thokta nate haina khallaga haukraba sing kauthokna duna tungda lakadaba generation singi khallaga nungsi chanana leiba natana atopa lambi leiti haiki irang asi hek thoklakpadagi state asigi economy da awaba kaya mayokna duna leiri nongmagi kagadaba GST su kadaba maramna state asigi sel thumda su yamna awaba oiri hairaduna irang asi na sokleba asi tungi yumbiral orakadawriba education da nongmagi su nomlaga chariba singyauna pumnamakta sokpa maramna santi leiba oinaba community 53 asina Manipur ngaklakpani amadi ekhoi apunbagini haina khangminnaraga hingminasi haiki state asida leiba blind school anigi manungda haikak pokpigi school asina class 8 fauba leiri school asida class 8 fauba tamba loiraga makha taba class 10 fauba tamnaba topa school da chatpa adu yamna farak taba maramna mathangi session nangnaba haikak pokpigi mission blind school asi class 10 fauba upgrade tawre hainasu Chief Minister khemchana lauthoki thorongga mari leinana school asigi mehroi sing amadi miyamna Chief Minister butaramna okpaga loinana maring tribe laiching khunman kom tribe thayeng dance Truth amadi Tarau tribe laiching haikak pokpigi tongan ba cultural gi sosing su utki ngasigi mission blind school haikak pokpigi girls hostel sangabagi thoram aduda Justice Committee on Anglo Manipur War 1891 gi chairman Joy Chandra Konthawjam kom Union Manipur gi president Setro Ahau kom Tecnopal district ki deputy commissioner social welfare department gi director Sheikh Abdul Hakim amadi police amasung civil gi makok thongba official singsu saruk yaki Ribam dagi gari chahum Imphal changkhre security gi akan bangak senbagi makhada kanboy ani thokna ngasi National Highway 37 Imphal Jiribam lambida tongan potlam sing pusilakpa gari chahum Jiribam dagi Imphal changkhre aikhoi Jiribam paumi ki paugi matugina ahan bakan boy changlakpa gari sing adugi manungda LPG kuntra petrol tanker kuntra diesel tanker kuntra ka manga amasung atai polam sing puba gari sing yauri hari ani suba convoy da changkhiba gari sing aduna cement puba gari kuntra ka mathoi hidak langthak puba gari nipan amasung atai polam sing puba gari sing yauri hauzik fawbada Jiribam da truck mapan yauna punna truck chahumga marfu panduna leiri hari Naga taruk hatkibagi while fanganaba taksinnarakli Naga taruk hatkibagi matangda chumba while fanganaba manung mapan fauna uba investigation chathagadabani haiba public petition ama miyamna leptana sawgannarakli campaign asida ngasi fawbada miyoi listing nifuga taruk ka chahumga kuntra na khuyek pirakpaga loinana micham hatkibagi matangda achumba while fangangadabani haina taksilakli siliba langliba singna miyoi lak amagi khuyek khomlaga naga micham taru hatkibagi matangda achumba while fangdriba fawba hanba leitana honakigani haidi public petition asibu sawgaliba singna haiki madudi mara leijadaba miyoi taruk hatkibagi thawong adu taraina lofam thokte minungsi yaudana hatok pikraba miyoi sing aduga famin narubadagi thaduraklaba nupi singna phongdorakpa wafam da yumfam oiraga manung mapan phawna uba mawongda mapung phaba investigation chathagadabani mihat asida chenariba miyoi pumnamak
ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯁꯤꯜ ꯁꯦꯝꯂꯤꯕꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯗꯚꯣꯀꯦꯠ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯔꯤꯁꯔꯆꯔ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯅꯥꯒꯥ 3 ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕ ꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯃꯛꯀꯤ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯈꯪꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫